ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯂꯩꯈꯤꯗ꯭ꯔꯕ BSF ꯖꯋꯥꯟ ꯗꯤꯄꯛ ꯆꯤꯡꯉꯥꯈꯝꯒꯤ ꯃꯐꯝꯗ ꯃꯤꯌꯥꯝꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ NAP ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯒꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕꯒꯤ ꯃꯥꯌꯣꯛꯇ ꯗꯦꯁ ꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ CBSE ꯂꯧꯕ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯉꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ Kadana sinduna mayai kaba nisana maherui khunai da piba chaitheng haiba academic awareness program ama pangthokre amadi seasonable loraba plastic cell onthokpa yare eco network Manipur Krumjari, Mami TV na sandok churi ba prime time news meeting tabir ba khwai pumna mok RONIA ACHOM na taramok churi pau sandok na pizari. Manipur ge hanagi Chief Minister and Biren Singh na Operation Sindur ge manungda lebak ki damakta thawai kat khraba maidai macha Deepak ki mayumda chatna imung ge awabada saruf yakre ngase ayuk laiki drabba Tareso BSF ke personal chingakam Deepak ke pokna fumlamdam ya Deepak yambem da XM asena MLAT has Syam Kumar galina na chatna mahak ki imung ge awabada saruf yaba oina imung ge miyoy sing unake khongchat adada hanagi CMN bere na fono khibada imaleba India ki damakta mathau pangthok pada gekna bana attack chatharak pada laiki draba 7 suba BSF ke personal chingakam Deepak amade mahak ki imung manung ki damakta chokthok papo e Laikidrabagi imung amati marup mapija singna thengna horiba awabada sarfya jore lebaki damakta thawaina katkraba se chingakam Deepak atmana mapugi mafomda ingna tikna leiba oirashanu haike Laikidraba Deepak ki thawai yaudraba hakchang ase ayok Jammu and Kashmir dake akaknaba flight amada India ki machu ahung ke firal na kuptana jati ki thakta ikai khumna baga loinena Bir Tikenderjit International Airport ta purakhibani Haukiba में तरादा Jammu and Kashmir border outpost Pakistan drone attack chatharok pada laikhidraba like BSF constable yaripok kyambe mathak laikai dage chungakam Deepak ki thawai yaudraba hakchang ase nungthil pung ama taba matamda Imphal airport ta thunglakre laikhidraba Deepak Imphal airport hek thungbaga red flying ceremony pangthoktuna Manipur governor Ajay Kumar Bala yauna saknairaba miyoi sing amasung makpok thongba official kayana laikatna ikai khumnaba utke Thoramada Chief Secretary BSF के DG officer सिंह अमदे तोंगान बा political party के MLA सिंह ने सरफ्या के laikhidraba constable Deepak airport red flying ceremony pangthokhlaba matungda mahak ki pokna fumlamdam yaripok kyamba mathak laikai da aroiba mathau mangam pangthokhe Thoramada da su miyamna mahak ki mafamda aroiba oina ikai khumnaba utna haikat laikat tamke panba yabadi laikhidraba BSF jawan chingakam Deepak ki imung manungda Manipur sarkar ki makai degi lupa lakh tara ki eskersharia pirgani haina laukthokhrabani eskersharia ase Major Election Jotin Singh Asok Sakra scheme ge makhada pigedabni hairi aigi dang ta di hoi lagi da bai dam ta di ngoi te du sana hanta ki lan ji da thawai pantha oi rasu iramdam Bharat sigi chauba thodang loram maga mana thawai thagi je aigi mot ti amna nungai je ai National Education Policy English Singani kun ge matuk ina state asida English Singani kun ni thoi kulhum doi ge section de ke chana ba hokkeba policy asige 6 semester loira pa 7 amade 8 semester tamgada riba maheru singna kari college da tamgani kari subject tamgani khanghan riba asti athuba matamda khanghan gadabani hana kwa kathal talai pa de sham ge office de ge masing yam labai maheru singna education director ge office yauna Manipur Governor Office tamnanga se thomjilakre ngase nongthil de sam ge lechung makhada maheru singna changsilakhe ba khongchen aduka mari leinana de sam ge president mayengbam somorjit da paumi singda photo khibada
National Education Policy English ngani kun ge status da College Education English ngani kunithoi kulumdoi ge section da ge implement tau khriba ge matung ena ahan ba base ki oina June tara humdoi de ge 6th semester exam asi thaga da ribani loinana NAP English ngani kun ge matung ena undergraduate asi chahi mari oigani haina lauthok tuna masi ge crossing han dura thamle laibak thi badi 6th semester shuba loiraba matung da 7 amadi 8 semester asi karamba college sing da kari subject ta tamgadawri bano haiba lengak asina lauthokna ba haiba ase laibak thi bane lengak na lauthokpa ngamdraba asina de NAP English ngani kunge chohi mari ke undergraduate asi chatna de haibani haike mahak na makata na phone dokhibada ngase Manipur governor amadi commissioner unaba phangaktrabasu higher education ke director unatna director na NAP English ngani kunge policy ke matung ina 6th semester loiraba maheroi sing karamba college ta tamgani haibagi preparation tawbudi laire karamba college ta kari course hangani haiba me kontra fawgi manung da khanghalakani haina thajabasu pirakke hari adomoina mak pirakke ba thajaba ase thabak ta onthok taba taragadi me kontra ke mathangi numit ge Manipur da leriba maheroi singna makhal makha kaya gi khongjang changsilagani maduda thoklakpa afafat daita pumba lainga ke mari leina ba singna pugada bani haina forakhe aduga lengan matam chana lauthoktabagi victim oigadariba mairoi sing kai ma victim oraba masigi taxa responsibility khudimati man lengan na aiba mari leinaba department na ugdabani haiba se desam na college education gi laibiriba baigamba hangatrada di victim oigadaba sum mairoi myansi represent aruga haijari aduna hojik aikoi authority na request rabagi matungina aikoi protest week of sta kan hold tawri aikoi unasi haiba form ma akoi unagani karigumba positive response piraga yam atin matamda hangana ba amusung karam college ta kari subject hangare haise laukhokna na bagi oiba sabsaba commitment ama miyam phangna pi ta gadi de sang oibadi makata na mai roisinga kulakanda hena kanba khongjang chang na matam chupada sem saraga leigani haibase media ke khong thamjai dikani hujik lei ba government ki yom sidadi akoi fully implement tau di hena khoi lobare bisula loi maramdi 2022 dagi hai koi masi implement tar pani ngasi 2025 ni anu huji phawbada masi ki preparation leitaba aduga yam naksal pade line da jun gi tang tara umdu da 6 semester pakha tharga 7 semester 8 semester tamang namagi coursing huji phawda hangdaba hajinati huji phawda state asina 2022 da implement tawrni haidan lakhokraju effectively mapung phan implement tawdri haina dum lawgu ka su la loin ka aduga lengan matam chana lauthoktabagi victim oigadariba mairoi sing kai ma victim oraba masigi taxa responsibility khudimati man lengan na aiba mari leinaba department na ugdabani haiba se desam na college education gi laibiriba baigamba hangatrada di victim oigadaba sum mairoi myansi represent aruga haijari aduna hojik aikoi authority na request rabagi matungina aikoi protest week of sta kan hold tawri aikoi unasi haiba form ma akoi unagani karigumba positive response piraga yam atin matamda hangana ba amusung karam college ta kari subject hangare hai ngasi Bisnupur district ke manung channel pak Moirang multipurpose higher secondary school Moirang da mayai kabani sana maheri khunai da piba chaitheng haipa themda academic awareness program ma coalition against drug and alcohol kadana sinuna pangthokre tharamada president member singoina hijam Priyok Kumar president kada RK Sarat Kumar principal Moirang multipurpose higher secondary school Moirang amade Haisnam Naobi secretary general kada Bisnupur district committee na oike tharamada resource person oina takhelam bomget Chandra Paitis general secretary kadana machang oipa nisa ki matang da wafam kaya slide slow pitna wafam kaya thamke maroina maheri singda nisa haiba si fatte khanglabani na kaidaunung da test tawroi da bani haina fundoke amarom da nisa asina miyoi bagi khunai da acho ba singna ba ma oire masina imung amada natana nisa chari ba lekai adu faw ba khurong cha da ba thodok wathok kaya thok badana tana samaj da maning hanhale nisa da laichu ba haiba ase amurak anirak hekta charaga Blaichu banate masidi regular oina seasonaraba matungdagi oirakpane maram aduna nisa chadaba haiba asina khwaidagi afaba khongthang oigane masina tungi samas amade resource ta achoba kana ba mateng oirakane nisa ase test tawbadagi masibu mahau he khangkraba matamdata masidagi hainabi oiraktuna addiction laknabagi machak ama oirakle maram aduna mayai kaba nisa asi maru fangna Manipur da muthatnaba honaba maru oina mama mapa sing school gi oja sing amade
इमा मैरा पाइबिसिंगनसु यामना चावबा थौदांग लै हाइना फोंदोखि ngarang buddha purnima numit asida manipur people's front mpf asige new chekon dalai batlup asige head office ta anirak suba foundation day gi thoram pangthokre thoram adu da lup asige president sri champa laishram educated member advisor board loinana women wings ke president modu palat leima amade mpf ke member khudima ka loinana achom bathoram amaga loinana pangthokhi lup asige motto oiripa unity peace and integrity da yumfam oi batlup asina ngasi shu ahong ba leitana manipur miyam gidamak ta hanba leitana hona khigani loinana manipur people's front mpf ngasi fawada pangthok ke bathorum sek miyam da khangalakle lamyan ba hijam irabot ke mapok numit thoram pangthok pa awa ana taraba singe tembang jaba numit haidana hokhiba february 15 english singani kunmari da one day free eye checkup ama dr helena eye care center na sponsor to biduna Moirang Saituan Bajar ta pangthoki loinana 2 days social service camp at Kangla Nongpok Thong Tarik Kunmapan Kuntra September English ngani kunmari New Chekon area da lunana na lainama ke pandam da MPF na social service camp pangthoki Loizing loya da khungak leba singing jaba khara ichilinaw singi mafam da MPF na chachaduna mateng pangjakhi amade relief camp da leiraba ichilinaw ahalaman iche ichel khuding makta MPF na leijaba khara sel gi mateng pangjakhi MPF na makha chatharok pa oina athuba matam da relief camp sing da leiraba singi pangthok jagada ba warep sing adude ahan bada health medical camp ani subada free eye camp ahum subada blood donation haijari bakhara ase miyam gidamak ta athuba matam da chok thabat naidana MPF na hotnagani amade miyam na sumateng pangbiu haike CVH na lauba class 10 amasung 12 ki exam result ngasi lauthokre maheroi singni exam asigi result CVH ki website result cvh.nic.in.natraga cvh.gov.in dagi yengba yagani hare JSC ki wena class 12 ki overall percentage sang ase chada marifu nepan supna kuntra mapan oire atuka class 10 gina marfudara humdai supna humfu taruk oire ningsin ba yabadi english ngani kunmari kunmanga ki academic section da ke hodna maheroi sing da academic pressure hantha hanba ke pandam relative grading system chana ba hokibani english ngani kunmari ke class 10 ki examination da maheroi pass tawbagi percentage sada marfudara humdoi supna taruk oike aduga class 12 kina pass tawbagi changcha da marifu taruk supna marfudara nipan oikibani Manipur gi Wushu Association da leiriba chayet naba amade association ani thokpana maram oidana Wushu sinfam da lejeriba kaya maru oina players sing amade mama mapa sing na nangliba awaba kaya gi matang da amade chayet naba leiriba sing athubada loishin betuna awaba kaya nangliba ase kokhan biu hadana Bishnupur district Wushu Guardians Association asindana ngasi Bishnupur district ke manung chanalaiba Nachong ke bus parking da wakan me form ma chatakre wakan me form da sarukya ke baad nomai them Priya Kant Singh Wusu Training Academy Nachong ki general secretary na phone ki bada Manipur da Wusu masa na chawkhat na ba hona bada Bishnupur district na su angam bathak ta choba thodang laut na lakle national amadi international tournament sing da sarukya na ba players sing khalak pada Bishnupur district ke su masing yam na yawe icha sing ye performance asida aikhoi su yamna nungai atubo tournament sing atuta sarupyana ba honabada changchetta player amada lopalising kontra dagi tadana changbana awaba gi masak oi asigumba tanja asida Wushu Association ge
joyet naba leibani na players singi oina government ke fangana ba mateng show fangdana atuki matik lairaba mama mapa singda awaba nang hale ningsing mayabati english singani tarama pandege association ge joyet naba si court case leibana players singna yas ke mateng fangba ngamdabani maramasina association ge leiraba joyet nama sing ase athoba dalushin biduna players singi awaba se ko khanbiyo haina mari leina ba singi pukning chingsilakhe Ini pembeli aman sih, mayam masih, yang awal masuk ejare, aduh bener kata. Aku ini mayam sih di sana, mayam sih yang khandi laga, ani tu pusing tu piro, ani tu pusing tu panjabre. Amat tu nama, amutan caga maju dia, pusing biro, ani hajari. Orang di kolej saya pusing lagi sebele, aduh gaya fokus aku ikat. Tharomat da sarukya kheba fungak chaw ikhai gi hojik hojik ning thau khong gi mangol nganbi college ta hangba relief camp da leire ba kon thau jam bam bam devina show mama mapa ma oina macha singna sthana bata thengnare ba awa ba kaya gi matang da so phong do ki amade sarkar na su hiram asida pukning changbi duna athuba da solution purak na players sing gi awa ba ko khan bi hai ki tharomat da sarukya kheba singna so manipur da wushu association amakak tamak lehen biyo players sing the government side ke kanaba fanghan biyo haibana jingba kholaw kaya sulawkhe Nanti kalau saya pusing lagi sebele, aduh gaya fokus aku ikat bagi lan siga lena semana lagi bagi isa singse semana. Aku ni tapi ingkang jatuh lagi macam dah sana bagi aku ni hai benda oza sih jika tahu kan saat ini sana bagi aku lagi isa mayam ni, yang ni mesti mayam ni tu kan tu. Siang di malam ada kamu yang benar tapi siang ni aku hari ini saya cakap ni hai benda. Selection tu begitu jauh deh. Hadi semalam saya mengajar, amal lagi jadi lagi kirang juga. Hasiam nak orang apa macam ni naik sah sini, semua mengincar kau bawa jasi nasi semalam langsing gitu nak. Jasi itu yang sahnya ada sini saja. Amal dia orang yang begitu jadi lagi di mana yang jadi. Yang mengajar jadi awak bagi awak apa tapi kuding orang amal tanggung tinggal dia rasa tak naik jasi jadi kalau pergi naik jasi betul di dalam tinggal amal tanggung cakap dia naik. Saya lagi naik itu kan jadi. Selection itu so koi Bisnupur district tadi ini taramari koi isa su taramari kalau masih di mana dah koi hal yang dah ada paisa di mana na cepat yang dah koi angan kayama koi lagi aduna ya ada di koi di Manipur dan lagi dah usul association je sisi jadi dah alur thoi bersigi koi di Ini prinsipnya angan sendiri, ini prinsipnya anak mayola macam mana kita mata, ada tu topi lo, ya ada di, aku amat. Eco Network Manipur ki Go Green Go Clean campaign ke makhada Wangjing Lamding Lai Shum Leka ki Ima Ibel Singna Lambi Sorok ta chai thok tuna lairamba bottle amadi atai plastic ke polam kaya tasil khomjin duna thamlaga asok trader na ngase su sel piraga lebikre Manipur gi miyaw na plastic amadi atai waste khuding mak mafam cha da bat lambi shorok ta langthok pa chai thok pa tawbigeno mai tha ba tawbigeno mafam cha na thamla kanda lu banan balamdam ama oi han minarase mafam cha dana thamlam ba langthok lamba aduna mosili ba fajahan da ba masak ama oi halibene Luna nana thamlakanda masigi damakta chauthok chaba aikhoi puna oiminase lamding lai shom leka gi ima singna Eco Network Manipur gi khongjang asibu support tobiba apenba pokjai asumna Manipur gi mayam na su support tobiyo kana dress sizina baloide khaliba plastic amadi atai wasting mai thadok lamba mafam chaba chataba yengdana miyam na tinba mafam da langthok pa chaithok pagi mohutta mafam chana Thambira kanda recycle tawna ba kana ba hiram da onthok minaraka kana ba hiram da sizina ba aikhoi thabak oina paikhat minasi sizina ba loiraba plastic cell onthok pa yare khangnarak padagi mafam kaya da khomjinduna thamnarak pa helakle tentha marong banda leiba asok trader na su recycle tawbagi achoba thodang ama lobirak pa masima kana ba myamda Nahongna na bibiba masimag asok trader busu thagachare mari leinaba department singna do mapum fana mateng pangbiduna hena mai pak na khongjang ase changsileba mathau tare lamding laisram lekai gi ima singna plastic khomjin bada achoba thodang lowireba inaw mai snam na haike bada
lambi sorok ta chaithokna taraga leiriba mayam asi khomjin biyu hojikti sel onthokpa yarabanina amod akai su sengdokpo oina masina mayam ge su afabo oire khomjil tasiliba asi sel oina ole mayam su khangjin biyu afaba thabak ama oina tawrokpanina amod akai lambi da sorok ta langthokpirano khomjin biyu tasin biyu akhoi su khangjaramde social media da tv da khabar da myamna khangjin naba ubadagi khomjin duna khomjin khibani haiki haukiba megi tarik tara mathoi english singani kun manga da pauche amade electronic media da thobal multipurpose dam gi left side canal gi ising official singna thingjin khibade ge thobal achobaki mafam yauna thobal nongbal khong dingombam sabal tongba amade moijingna chingba lokhom singda iramdam asomgi lomi singna fast crop angan fo thariba lofom kaya ising kangle ising thapira u haibage pau singda yumfom oidana irabot foundation manipur ge president KH Gopen luangna luchingba foundation asige tim amana khudakta yengsin khongchat ama chatke khongchat adda hojiki ising waraba patamasida law shat pa labuk singda Faune ising mathau yamna taraba matamasida karigi mari leinaba department singna ising thingjin bibano haiba se mayek sengna khangdok naba amade IFM na kari mateng pangba yabage haina khangdok naba amade damasigi ising thingjiliba mafam sing president na hakthengna na luchingna official singa yengsin kre haina cherol aseda fondorakle loinana lawmi miyam ge damak irabot foundation manipur na matam chupada khongfam amata handoktana lepkigani hainasu hairakhe Thobal district ke manung chana leiriba selom local gi yarepok petri Chatang pat amadi wang kemna chingbada angan fau thariba singyari po canal gi ising tharak tabana fau salam daida lekrak chatle mari leinaba singna thubada canal ising thabira uhaina pechi apunba lomilo PALL yari po pechi na mari leinaba singda appeal tarakle hiramasigi matang da pechi apunba lomilo palgi president W Pomshat amasung secretary W Surendro anina create pituna thadro pacherol amana hai haukiba chohi english ngani kun mari regi yare po canal ki ising gi mateng loduna pechi selom local ki akoi bada angan fau thadana double cropping tawduna lomi singda fau pothok hena puthok tuda khudong chaba fangke chaliba chohi english ngani kun manga asida su lomi singna double cropping gi angan fau thadana Fauthok hena puthok na bakhonari atopo hojik fau salam dai matam masida yarepo canal ising tharak tabana ising gi awaba mayok naduna lokpak sing lekrak chatle fau shat pa ngamre maram atuna mari lena ba singna athuba matam da yarepo canal da ising thabirak tuna lomi sing na thengnari ba ising fangdabagi awaba ase khokhan bina bakhona biyo hana appeal tarakle multi purpose project ki makhada Thaban district ki wena Ithai Lokhong Sing Pini Haiduna Matam Kayagi Mamang Digi Koi Praja Zingi Wakalonda double cropping to Hongene Haiduna double cropping Kumsi Sahi Asi 2025 Asi double cropping Mayama Taure Koi Yarpok na Koliba Koi Thoban Sarangpan Koliba Zaga Asi Ado Hojik double cropping gi Phou Sing Asi Rogimatik Fajare Adubu Ojik Phou Salam Daida Ising Tharaktre Thobal canal asi masina maram warga praja sing asi lok sing uriba double cropping tawbi mayam asi mahi charam daida objek se phou satabagi phibam da leire lekrak chale masina maram warga sarkar gi pungning section jari maram de sarkar na ithai lokhong sing phajana pi ni haiduna matam kaya gi mamang dagi Thobal multi purpose canal asi Forest Fire Prevention and Management Scheme PME APO English ngani kun mari kun manga gi makhada
conservation and protection of forest resource from forest fire haiba thimda nomagi oba awareness program ama wangu life for makhaleka community holding ase pangthokre Thobal Forest Division na sindana pangthokiba awareness program atida DFO Thobal Laisang Them Jaisili Wildlife Explore Manipur के member Sanasham Chitaranjan Wangu Gram Panchayat के chairperson Laishram Devenat Athoiba Mingthunglan Singwana Sarpya ke Thorobadu da DFO Thobal L Jaisili na hai kibada Miyamna Forest Department bo ngasidi hai asawa amaga loinana forest bu mai thadok piba tawbigano forest na miyoi bagi hingbada changdrabaya draba polam kaya piribane aikhoi pumnamakna forest bu yokhatuna thamna ba honase haike awareness program da jesidina forest na piriba tongan ba scheme singe kana ba miyam na lobiyo loinana u thabagi hainabi thambiyo tharamadu da wangu ke Manung dalai ba club CHO sing mera pai bi ke luching ba sing tongan ba school sing e meheru sing na awareness program ata da sarupya ke forest fire la then focus on the observatory adi forest fire sina kaya mate adi manghan ge haido koi ba ta mina si haido ni kaina balai kuran bana ku basidi mana ngamba pot khara dang ne Naka pot khara di kana me adu mai na chak pa hai basidi tum gai cha e na koi mayam hai nei khanari duni na mai hai le ya suki mate shathi hazana season aragadi kana ko mayam ma suki adu uncontrol oi khaba wild oi khada aragadi select ni forest jadi uncontrolled fire wildfire oi aragadi kan dasi suki mate wild adu kan dasu ngamde प्रजा में आमदी मते ना कोई होनरगा कोई जेएमसी की मते तो लगा भी खर्च करना होने अदना मसाकी फॉरेस्ट फायर मा तो द अदिवाल फायर मा हो पदा मति तुम मनबे से अपर दा पता फॉरेस्ट आगा में कोई पता बसे या के जिति अपर फॉरेस्ट दा दे बा भाई उपांगी दुना चावल उबगी कोई ना उ दुना फोकस करबो वाले उपांगी को होनी ना बा पांगी मचा में आमन सुयावी ground level da hoba daily underground na hoba matam pami mayam ma yawi uzaw budana tana then umang budana lai ba sa uche tin kam na ching ba mayam su lai ba ni ade umang unda lai si just apoi na uzaw to uraga adi forest mai jayega utang ke assess to de mujhe koi ki scientifically assess forest fire ma assess mai cha ko to na koi assessment to ba sakwa se kari cha ki wildlife na kaya effect to ni hai ni edu ki assessment mo to na re hai dai aduna apna samai bagi thali ni or isadi kitang kana na bagi thali ni na khandi da sagi khado ri go mai sina Maitai haiba furup asibo malem da masak tak pada miyam puna mateng pangmin na duna achoba thodang nominasi hana Universal Friendship Organization asige General Secretary SUA henba maitai na phongdokre ngasi organization asige tongan ba branch singi thomi singna sarupya duna branch asige ya ahan oideba nomai kakpam dusmantana ifudo pakhang ba yekpa Angang ba machugi firal chingkatuna pangthokhiba Northwest Headquarter Member 1 Kadang Ban Battalion ge manung chanba Universal Friendship Organization UFO na sponsor tawba Sadras Academy ge chaniga kunitoi suba masa sanglen amo oirba yaripok white nambul ngapigani udipok white nambul mapal branch ke Nepal laksuba Rising Day ge thorom adada organization asige General Secretary SUA henba maitai na makhata raduna organization asina lan laitaba malem ama semna ke pandam da hana Scientific Defense Cultural Society haina leirambadage kumja English ngani ohunge July 13 dege Universal Friendship Organization haina onke haiba organization asina ipai pu signature naramba mangsilaklaba thaksi khase hingatna ba khotna bane Maitai ama oina kari lichat lami fijet chakcha chatnabi lining laishon khudimak asibo mangki gadana ba khodadana lakle haireba chatnabi macha sing ase mang khrabadi maitai haiba furup ase malem ase dage mangki ba yabage akiba ama lakle
Maram asina aikhoi masal gi marakta leiriba mod manadaba mayam ama leiriba ase thadok natuna lan leitaba lamdam ama semduna maitai haina furup asibo malem sin thongna khanghan bada iramdam asige lebak macha taraba maitai furup asige akhang ahai khwai kudimak namateng pangbiduna furup asibo malem sin ba thongna sak tak pada choba thongdang nominase haina wafam pongdokhe Manipur Science and Technology Council Mastek Nasindana Numitari Teacher Tagadapa Tara Subas State Devil Aquarium Exhibition Come Flowers So Lakliba Megitang Kun Mapandake Jun Gitarik Mari Fawba Dam University Imphal Gi Campus Ta Pangthok Lagani Hare Mastek Ki Director na Thadropa Chero Lamaki Matung ina exhibition manungda indigenous amade exotic oibak nga makhal sing Pambi sing amade bonsai sing miam da utkane June ani de ke mari fawba aquarium tank sing sem sabagi matangda skill development training program pangthokane aquarium pamjaba sing gi hai sing ba uthokna ba aquascaping competition amasu pangthokane loinana aquarium fish keeping haipa hiramda lecture series amasu pangthokane haiba program sing asida saruk yaning ba miyoi singna Megi tarikh kun taruk form ki manungda registration form thajin ba yagani akak naba sit masing legani hare India ki ahanba Yamaha company na puthokpa FZS hybrid motorcycle ngasi airport road kwa Kaichel Ningthem khol de leiba Sidabi Motor that Nauna Maikum Hangdoktuna launch Stokre, Thoromadida, Shidabi Motor General Manager, AGM Area Manager Amade, Company Asige Staff Sing Nasarfiatana, Achamba Thorum Amakalina, Gari Adut Nauna launch Stoke, Nasinauna launch Stokraba FZS Hyderabad Motorcycle, Ase Yamaha Company na Putopa, High Technology, or a Bahojik, Matangayam na Chanaba, Miana Season of Ayam Nungai Ba Makalama Motorcycle Ama Oigadari. Manipur gi saknai raba historian ama oibata natana pandit amasu oiramba pandit ningthau khongjam Khelachandra Singh gi chamagani pan suba mapo kumon thorom ngase kai shampata le ba State Central Library ki auditorium ta pangthokre thoromasida the Culture and Forum Manipur hari thoromasida Professor Huiram Bihari Singh former convener Manipuri Advisory Board Sahitya Academy New Delhi amasung Professor Koijam Santi Bala Deputy President the Culture and Forum Manipur Mathangshina Chief Guest Amadi President Oike Naurimbam Indramani Singh Cultural Activist na Pandit Nithau Khongjam Khelchandra Singh ge punsi amasung thabak haiba asida marik chumba wafam kaya su thamke Pauda biadna mari pangi yetna aram wafam jo sumanna bakana punar labadi mana miyaduga sinabadi Jumno wahina singa ramudagi belok terbadi kari mupukanda asas untuk yena sihai kurang. Masih antai kari nate bang kanglo hai buri ba adugi asyik upiri ba maki masada aje hai betul tak. Pandit Khel Chandra ka winner rambo santansi. Ya winner ramke bahung je mana hinge matam da. Reji dorwa Pandit Khel Chandra Singh na President Goramba Organization Singh Manipur Sahitya Parishad Manipur Cultural Forum Manipur Historical Society Kula Sindamsang Tatamus, Guru Tomba Institute of Dance and Music, Atoma Research Center, Rajiv Gandhi Cultural Center, Manipur Asina Singhani, Mark Vice Chairman, Lola Nehru and Dance Academy, Visiting Guru, Parliament Academy, Bombay member, Sahitya Academy, New Delhi Advisory Committee member, Manipur University, University Museum Committee member, Manipur. Paugi Meraktana Atemba Brekam Luminesty. Admission open. Millennium Institute of Sciences. Wakatal Mayai Kobi Imfalgi.
ꯆꯠꯂꯤꯕ ꯆꯍꯤ 2025 ꯑꯃꯗꯤ 2026 ꯒꯤ ꯀ꯭ꯂꯥꯁ 11 ꯁꯥꯏꯟꯁ ꯇ ꯃꯤꯡ ꯆꯟꯕꯅꯤꯡꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯨꯖꯔꯛꯂꯤ CGPA 9 ꯒꯤ ꯃꯊꯛ 9.16 ꯒꯤ ꯃꯈꯥꯗ ꯑꯀꯛꯅꯕ ꯁꯤꯠ ꯃꯁꯤꯡꯗ ꯑꯦꯗꯃꯤꯁꯟ ꯐꯤ, ꯃꯟꯊꯂꯤ ꯇ꯭ꯌꯨꯁꯟ ꯐꯤ, ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯐꯤ, ꯅꯣꯠꯕꯨꯛ ꯒ꯭ꯔꯥꯟ, ꯄ꯭ꯔꯦꯁꯀ꯭राꯏꯕ ꯇꯦꯛꯁꯕꯨꯛ ꯑꯃꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 1,000 ꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯐ꯭ꯔꯤꯗ ꯄꯤꯔꯤ꯫ CGPA 9.16 ꯒꯤ ꯃꯊꯛ 9.5 ꯒꯤ ꯃꯈꯥꯗ ꯑꯀꯛꯅꯕ ꯁꯤꯠ ꯃꯁꯤꯡꯗ ꯃꯊꯛꯇ ꯄꯤꯈ꯭ꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠ ꯑꯃ ꯐ꯭ꯔꯤ ꯑꯣꯏꯕꯇ ꯅꯠꯇꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 3,000 ꯒꯤ ꯁ꯭ꯀꯣꯂꯔꯁꯤप ꯄꯤꯔꯤ꯫ CGPA 9.5 ꯒꯤ ꯃꯊꯛ 9.8 ꯒꯤ ꯃꯈꯥꯗ ꯑꯀꯛꯅꯕ ꯁꯤꯠ ꯃꯁꯤꯡꯗ ꯃꯊꯛꯇ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 5,000 ꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞꯁꯨ ꯄꯤꯔꯤ꯫ CGPA 9.8 ꯒꯤ ꯃꯊꯛ CGPA 10 ꯒꯤ ꯃꯈꯥꯗ ꯑꯀꯛꯅꯕ ꯁꯤꯠ ꯃꯁꯤꯡꯗ ꯃꯊꯛꯇ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 10,010 ꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞꯁꯨ ꯄꯤꯔꯤ꯫ CGPA 10 ꯗ ꯂꯥꯛꯄ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯊꯛꯇ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯣꯁꯇꯦꯜ ꯐꯤ, ꯃꯦꯛꯁ ꯇ꯭ꯌꯨꯁꯟ ꯐꯤꯅꯆꯤꯡꯕ ꯐ꯭ꯔꯤ ꯑꯣꯏꯕꯇ ꯅꯠꯇꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 12,000 ꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯔꯤ꯫ ꯑꯀꯛꯅꯕ ꯁꯤꯠ ꯃꯁꯤꯡꯅꯤ ꯉꯁꯤꯃꯛ ꯌꯦꯡꯁꯤꯟꯕꯤꯔꯛꯎ꯫ admission open, admission open. ब्रेक के मतंग नमया मुतरम लोचरी मखा ताबा पाव अमु पिजरे। प्राइम मिनिस्टर नरेंद्र मोदी नंगसे पंजाब की आदमपुर एयरबेस चतना हंदक चथखेबा लौखतखिबा अदुबो सिंथाख्रे मागना मखा ताना फोंदोक्तुना हंदक टेरर सिंगी मथक्ता चथखेबा ऑपरेशन सिंदूर माय पाकपा असे मालेंगी मफमदा इंडियन फोर्सिंगी चौथोक चनिंगाइनी हाइनसु फोंदोकी लेनेना लेबाक असिदा कनागुंबा सिंगना लेबाक असिदा फत्तबा मीटिंग येंगबा यावरक्लबदी मदुगी चप चाबा पाउकुम पीगनी हाइनसु फोंदोकी। भारतीय जनता पार्टी ना नुमित तरानी चुपना लेबाक सिनबा थुंगना तिरंगा यात्रा गे पांगथोकनी हारे पाव असिगे मतुंगदा कैंपेन असि इंडिया गे मथौना फरबा आर्म फोर्सिंग अमसुंग गवर्नमेंट ना लेबाक ngakani haina thamkhiba thajaba ado मीटिंग थमगनी हाइके ngasiदगे कुलहुमदोय फावबा पांगथोकलगनी मस्ति लेबाक सिनबा थुंगना चथगदबा कैंपेन असि मियामगा खुसमनबा ngamnabagi amasung ऑपरेशन सिंदूर गे माय पाकपा दो खंगहनबने मसिगे कैंपेन असि जम्मू एंड कश्मीर गे पहलगाम दा टेरर अटैक चथदना मी कुंतरुक हातखिबा अदुगे पाउखुमने यात्रा असि ऑपरेशन सिंदूर गे माय पाकपा अदु मेपुंग खुदिंग खंगहनबने हाइके सीनियर बीजेपी लुचिंगबा सिंह अमसुंग मिनिस्ट्री सिंगना यात्रा असि तोंगान तोंगान बा रीजन दा लुचिंगने मसि न्यू दिल्ली दा हाइट लेवल मीटिंग अमता लौखिबने ngasiदगे नुमित तरानी चुपना चथगदौबा रैली असि हौखिबने। टेरोरिस्ट सिंगी मायुक्ता सिंथानिंगाई ओइबा अटैक चथखेबा ऑपरेशन सिंदूर थागतपा फोंदोक्लदुना ngasi बीजेपी ना असम गे सिरभूमि डिस्ट्रिक्ट दा रैली चतख्रे रैली अदु सिरभूमि डिस्ट्रिक्ट बीजेपी ना ऑपरेशन अदबो सरुक याखेबा लेबाक असि आर्म फोर्सेस सिंग थागतपा फोंदोक्पो ओइना सिनबने हारे रैली अदुदा मिनिस्टर क्रिस नेंदु पोल यावना डिस्ट्रिक्ट अदु के सीनियर बीजेपी लीडर्स सिंग अमदे अतै मसिंग यामलबा वर्कर सिंग सु सरुक याखे रैली अदुदा इंडिया के मचु तरे के फिराल पुदना मफम कयादा चतखे लेबाक असि के मथौना फरबा आर्म फोर्सेस सिंग थागतपा फोंदोक्पा खोलाव कया सु लाउखे हारे ngasi रैली अदु डिस्ट्रिक्ट अदु के अंबेडकर पार्क तके हौरकलगा सिरभूमि के मरुइबा सिटी सिंगदा चतखे नोंकन चुरबसु रैली अदु मपुम फाना चतखे रैली अदुदा सरुक याखेबा सिंगना नरेंद्र मोदी जिंदाबाद भारतीय सेना जिंदाबाद हाइना लाउखे हारे। यामना लाइबक थीबा थौदोक अमदा आसाम गे सोनीपुर डिस्ट्रिक्ट समू लमस्ताना नेटपदगी लौमी अमा लाइखतनबा ngamdana sikre थौदोक अदुबो मिटना उहौबा खुंजा सिंगना फोंदोखिबगी मतुंग इना ngarang ayuk सोनीपुर डिस्ट्रिक्ट के रंगापरादा कृष्ण खेरिया कौबा
Polabil Bilestiki Lomi Amana Mahaki Lofamda Tabak Sudana Ladingaida, Ikang Hodana, Samulam Shakara Toklakpa Uke, Samulam Sasting Ado, Polabi Barjuli Lambirom de Lakebani, Samu Sing Adana, Labuk Damna Jangsilatuna, Tabak Shuduna Ladeba, Krishna Keriada, Etek Chatarakibani Hare, Samu Sing Adana, Net Paragilomi Ado. Sathina Soki Mahak Mafamada like at Nabakam Seke, Kunja Sing Namakatana Fondok Kibada, Mafamada Leramba Nupi Amaso, Kudong Tibadeke, Senabat Nantoke, Taudo Aduna Maram Oiduna, Samulam Sa Amadi Kunja Singge, Yengtina Ba Hengatle Pau Adu Tabadege, Rang Para Police Team Ama Mafamada Changsindana Investigation Tauke, Taudo Aseke Matungda. Pola Bigi Kunja Singh na forest official Singh da Samu Singh adu jungle manung da Tansin Kina Batakshin Kre Hare. Delhi Police na Bihar ke chahi kunhumdoi Surabak miyoi amana chahi tara manga khaktangai rebi nupi macha ama lupa lakh ani da yon thok na ba hot narambada ke fare hare. Delhi Police na Faraba Miyoi adade Bihar ke Sasi Kumar chahi kulhumdoi Surabab Miyoi ni hari mahak na nupi macha hato bolupa lakh ani da yon thok na ba hot narambani hari. Delhi Police ke Deputy Commissioner of Police Harsha Barda na thado adsi के मतंग दा नुपी मचा असे वहंग पांग चथबदा महक ना नुपा असिना किहन खंगहंदुना अमदे नमफु दा महक पुलुपा लाख अनि दा योनथोकता बा होनखिबनि हाइना फोंदोके मखाताना थिजिनबगी दमक फारबा नुपा असिबु वहंग पांग तौबगी थबक चथरी हाइना सु दिल्ली पुलिस की डीसीपी ना थादोरकले पंजाब के अमृतसर के मोजिदहा ब्लॉक दा हु चेनबा यूथक लुबदा मियोय तरा मंगा से रेहारी लोइनना असिबा मसिंग हेंगलकपसु यारे हाइना मोजिदहा ब्लॉक के एसएचओ आफ्ताब सिंह ना फोंदोरकले महाकना मखा ताना फोंदोखिबदा हौकिबा मे तरा माथोय की नुमिदांग दा हु चेनबा यू सिंह थक लुबदगे अमृतसर के सिविल हॉस्पिटल दा लायेंगना बा पुखलके मियोय सिंह असे बेंगाली कालन Thariwal Sinha Marari Kalam Amade Patalpuri Village Singh Degini Hare Haukiba Kumja English Singani Tarama Panda Thukiba Tamil Nadu Ge Polachi sexual assault case ka mari lenana fa ke ba miyoi mapan ngasi court hearing chathara ba matungda makoi gi mathakta siri ba maral sing ase judgment ngasi lauthok ki pagaloinana makoi mapan bu maral leire haitna judgment pi ki pagaloinana makoi mapan bu session court judge R Nandini Devina judgment amana mapun si chopa kaisum sangda leibaki phongdok phadok pi kre ngase ayu angan bada South Kashmir ge Sofian da security force singa khuthokna bagi thodok ta militant ahum sire hari thodok asigi matang da police official singna phondorak pada security force singna mafam atuda changsil lupa matam da mafam atuda hana leram pa militant singna nomai ka pa horok pada ke security force singe maike de ke so khuthan bagi thodok ta militant ahum ado हाथ खिबने हाइनसु पुलिस की माइके देगे फोंदोरकले ngarang numidang pung nipan tapa matamda Prime Minister Narendra Modi na lebak miyam da thamkiba wafam sing da terror singge mathakta lokhat pa sing makata na lokhat khigani hainasu phongdokibasu laikre Hauzik sanabagi pau pizare Association Jiribam na sinduna Divong kuno ke community hall da kangkut tarana sarupya dana sanare ba ahan ba thingam pari puri and ichil inaw ningsing men's kang tournament English singani kun manga ge ngasi sanake ba match da MNC na YLC Bibo Panjal
taramanga tarada maithiba pikre lakliba megitang taramanga ki nungthil pung ama taba matamda YLCA ka kasar kangput ka sanagani ngasigi mes asida MNC amadi YLCB anina sanakhe MNC na tos ngamdana kangkat ba hoki aduga YLCB gi maikaidagi khanduna kang sanaba hoki half mamangda MNC na YLCB deke panjal nipan mari da mangjil thaduna laikhe half matung da kangkut animak ta yamna kan kangkap na ki adubo apiba matamda MNC na YLCB bu panjal taramanga tarada maithiba pike ngasigi mes asi Dewan Singh na referee atuka ke Manglem Singh amade ti Hais Herojit Singh na scorer amade recorder oike Tentha Khombal Welfare Association TKWA Nasina Team Nimfuna Group ne Banthok na Khaidokuna Multiplex Playground Tentha da Hokiba Chahi English ngani kulhum doige April tara taretagi Hokiba TKWA Trophy English ngani kulhum doi lebak yoi ba irang namaram oidana ke thoktuna lakiba do mamangta April tarikun manga dagi amuk sanaba Hokiba matungda ngasi sanaki pa mesting da Wangoi F sina YVA Wangjing Buthoi Krep G5 Hairok Su Mai Pakre ngasi sanaki pa hanba ground ki match da Wangoi FC na YVA Wangjing Bo goal ani amada maithiba pikre match asida YVA gi jersey number 9 Vidyasagar na match kau baga minute ani da goal ama chandana mangjil thaki atumakpo Wangoi FC gi jersey number 9 Pritam na minute tarani thoi amasung kuntra hamdoi da goal ani chanba ngamduna match atu mai pakke YVA gi jersey number kunithoi irabot minute kun tarukta yellow card ama book tawkhe ani suba ground da sanake ba match da G5 Hairok na Yadipok FC bo goal mari sinoda maithiba pikre G5 Hairok ke goal sing adu jersey number 23 Sanathoi jersey number 45 Abhishek jersey number 4 Joy Chandra amasung jersey number 7 Krishnanandana minute mari kunithoi kuntra manga amade kuntra taruk chatpa sing da chan ki bani hari Indian Pancake Silat Federation ki meeting makhada Uttar Pradesh Pancake Silat Association na yumbu oiduna hokeba megi tarik tara mapan ba India ki tongan ba state Union Territory Service yaw na punna tim kuntra mari na sarupya dana numit mari ni chup na KD Singh Babu Singh Indoor Sport Complex Lucknow da pangthokeba taram Senior National Pancake Silat Championship English ngani kun manga da Manipur ge Sanaroi Singh na gold ani silver mga amani bronze mari puna medal taramathoi lorakle medal lorak kraba Manipur ki Sanaroi Singh adude ganda seni event ta wahing bam sudir gold Prem Chandra Yankom gold thingbai jump Daya Lakshmi Chanu bronze thokjom Bebau Chanu bronze standing event ta kaidong bam telai ba maite 55-60 kg silver Hijam Marina Devi 55-60 kg silver Dolly Nai Sangtam under 45 kg da silver Sanasham Sofia Chanu 60-65 kg da silver Soibam Pari Singh 65-70 kg da silver Wangkai Mayum Sarananda Singh 75-80 kg da bronze Ahong Sabam Sarju Bala 65-70 kg da bronze medal ne championship asida Jammu and Kashmir na team champion Maharashtra na fast runner of Amade Uttar Pradesh na third place da ke
District Football Association DFA Thobal gi meeting makhada Mangal Foundation Mapakpi Organizing Committee na City Club ka khusam narakas tinduna mamang ta April ki tarikh 19 ta ki tem gunrani toina group ne panthok na khaidokduna Hairo Part 2 Letan Makhong da Leba City Club ki playground de tathar ke ba Thadmai Pakpi Memorial Trophy 2025 9 Asia State Development Open Football Tournament king asi sanagada pa mesting da Mukhai FC Thobal PKFC sector amasung JFCC Hairok Mai Pakre ngasi ahan background da sanaki ba mesta Mukhai FC Thobal na WAC Chinjamai pu lakchana goal mapan sinoda maithiba pikre Mukhai FC ge goal singa du jersey number 9 high storm bana minute mapan tara taret kunmathoi kundaret kunrani thoi kunra mapan amasung nimfu taret chatpa singda goal taret chan khibata natana hat trick su fangba kamki aduga minute mari da jersey number 13 ingshana goal ama aduga minute 13 da jersey number 19 Divak Mutumna goal amaga chankhe Anisuba ground ge match da PKFC sector na Chatret ka Marfudara Taruk Sporting Club kairang goal bo Amasinota thoibangam kre PKFC ge goal adu jersey number 7 Henry na minute nimfu tarukta chankhe bani match asida Chatret ka Marfudara Taruk Sporting Club ki jersey number 4 MD Sarif minute nimfu mathoi da yellow card ama book tawke Ahum Soba ground da sanakya ba match da JFCC Hairok na MMFA Hairok po goal ani sinoda thoikre JFCC ki goal ani ado minute kunda jersey number 2 risina goal ama aduga jersey number 6 speed kamna minute kun ma thoida goal ama ka chanki pangam khe maya sasida JFCC ki jersey number 5 snow saba minute kontra tarukta yellow card ama book tawke Aroi bada maroi ba paw mo na bizare Laiki draba BSF Jawan de Pakchinga kham ge mafam da miyam na aroi bo ina haikale ka tamdina ikai kham na bot kre NEP English ngani kun mapom fana chana han bagi mayok da de sham na khongjang tangsen kre CBS na lauba class 10 amasung 12 ki exam ngasi lau thokre Kadana sinduna mayai kaba nisana maheroi khunai da piba chaithing haipa academic awareness program ama pangthokre Amade seasonable loiraba plastic cell on thokpa yare economic Manipur Hauzik yo inadi Mami TV News handok choba prime time news matang ase de loichari myam mo kana khurum jari